Ahanbada Maroiba Pau. Chief Minister Yumnam Kim Chana Lei Khidraba MLA Bungjagin Baltigi Mafamda Ikai Kumdaba Utkre. State na numit humni awaba Fongdokani Haina Lauthokre. Chief Minister na Delhi dagi hek halakbaga Ministry Chaukthoraglagani Ministry Chaukthoraglabadi Chaukat Thorangda henamai onsin mangamlagani haina Wangkai STG MLA Thangzam Arun Kumar na Fongdokre. Kurum Jare ISTV Pau meeting Tabiri Pumnamak Putaram Nokjare Pau Sandokna Pizare. Chief Minister Yumnam Kim Chana ngarang Delhi the hek thongbaga Medanta Hospital Gurugram da chatuna Laikhidraba MLA Bungjagin Baltegi mafamda ikai khumnaba utkre. Chief Minister na imung manungi awabada serukyabaga loinana minute tara rom wari saki. Laikhidraba ki thawaina mapugi nakta ingna chikna leirunaba laishon thoram amasu pangthoki. Thoram asida Jingai SC MLA Kasim Basum Dipaimuk SC MLA Ngur Sanglur Sanatesu serukyaki. Laikhidraba luchingba sibu ikai khumnaba oina numit humni State asina awaba fongdoknaba lauthokre. Awaba fongdoklingai matam asida National Flag tangkai chingthagani loinana State na sinba kumai haraugi thoram amata pangthokloi haire. Thanlon STG MLA Amadi Hanegi Travel Affairs and Hills ki Minister Bungjagin Balte na Laikhitabada Deputy CM Losi Dikhona Awaba Fongdoragli. Deputy CM na Thadorakpa Cherol Atuda Mahak na Laikhitabasi Mahaki Assembly Constituency ki Miyoi Khaktagi natana Pumnamaki Mangjabani. Mahak Integrity Wangba Kenabalaitana Miyoi Babunungsiba Amade Chokthabalaitana Honabakanba Miyoi Amani. Luraba Tanfam Kayada Mahak na Piramba Afaba Paukta Kayanga Sisu Ningsing Tunalay. Imung Manung na Nanghawriba Awabada Mapung fan serukyari mahaki thawaina mapugi leikolda ingna chikna leikiba oirashanu haire. Delhi da Lairiba Chief Minister Halaktuna Athubada Ministry Chaukthoraklagani Karigumba Ministry Chaukthoraklabadi Chaukat Thorangda henamai onsen mangamlagani haina Wangkai SC MLA Thangzam Arun Kumar na Fongdokre Wafamasi Lakliba March ahumdagi Haugadoriba Yausang Sports ka mari leinana Imphal East ki Soibam Lekai Wangkai Khunau da Lairiba Citizen Club ki akoibada Chathariba Lamtu Sengbaga mari leinana MLA asina Fongdokibani Cleanliness MLA Trophy haina mingthonba Lamtu Sengbagi campaign ase Wangkai SC matam ki MLA singna sponsor tawduna club asina konba lekai singda marging pana thangjing pana kaubru pana amade wangbrel pana haina khaidoktuna luba henba tanabani campaign asingarang dagi hoduna lamsit sengbaki thabak paikhat pani asigumba campaign asida MLA Arun Masan haktheng nana laktuna yengsinke campaign asigi matangda MLA Arun na makha taraduna citizen club na maru oiba thogdang lawduna club asigi akoibada lubanan bagi thorang paikhat pa asi lekai khudingna tamjaningai ni asigumba Khongthang asi lamdam asigi leikai amadi khul khudingda paikhatlabadi lubanan ba state ama oiba ngamgani amaromda Manipuri gi anopa lengak asina miyam gi chawkhat tharangi lamda ahenba mideng thamli maruoina phibam soklaba lambi thong amadi drainage system semgat sagatna ba warep loba leire yauksang kumhai nangnaba citizen club ki lambi ngasidagi black topping tawduna loshilagani madugi mathakta hayengdagi wangkai khunau gi leiraksu black topping thaduna semjilagani haina fongdokhi Ano government sila ano government sinusu matamda koi focus si lambi thong karikara adu drainage karikara sida koi focus to ge na adum wari ma su koi num lawga lere to buda ko gi sida kai no problems hai kanda thabak ja hogalapa kanda he raw material pusalapa kanda khudung cha da he thok pusu yawba adu ga labor se phangme awaba adu mapan gi labor me amla su go su Manipur gi situation sida mo lak pa ki ba adu koi Manipur labor sing su sigum thabak se koi khara hena subi hai ba kanda mo ne su what a problem ani sina manam wore kanda thabak to udum hum yam yamba aduga labor walak pa raw material walak pa tongan da factors ma am wore kanda koi thabak se kar tapna chatli progress se kar wale du koi honorable cm koi haina jar kanda kamaina progress le hinjige ha du su honorable cm su gum chakre Delhi da ma hek halapga koi expansion su soina lautho ni khalli adu lautho matung da ma magi minister sing la kanda di masi development je khare na khumang jaksina to ngam na badu koi mam gi site
Kanglaipak Student Association KSA na English ngani tarani thoidigi hogduna jahi kudingi pangthoktuna lakpagum hantak jahi English ngani kuntaruki oinasu pangthokadoriba taramari raksuba Kanglai Mega Sports Festival asibu promotion tobo ina KSA na sinduna Imphal gi Kangla Western Gate gi bike rally lamthaba gi thoram pangthokre biker kayana sarugyaduna pangthokiba bike rally lamthaba aduda Youth Affairs and Sports ki Director Dr. Mayeng Bambheto Kanglaipak Student Association gi volunteers sing amasung biker Romna Serugyaki. Youth Affairs and Sports Director Dr. Mayeng Bambhetona Sports na lamdam asibu afaba achumba lambida chatpada achauba thotang lawduna lakli yauksang na chingba harau kumhai gi mingda khunai ga chana daba kaya tawbagi muhta sports ta mai onsinduna naha kaya bu achumba lambida puna bohana ba mathautai nisana chingba fataba hainabi kaya dagi sports na miyoi kaya gi punsi kanduna lakli fongdoki Fit India, lakukan angan nahasing tuan activities unwanted activities itu kata disari pak tahu semua drug trafficking kayak lain bagi change that involved terkan sama peddler involved tuh user involved tuh itu kata healthy lifestyle mau lakukan mereka semua role lori dengan sport as a career option logo ya bagi status lah ni lah angang sih sports bagi mungkin nama kan masih bagi kita orang itu mau apa orang sih lah bagi melempang sih lah bagi lagi apa sports academy sih tu orang angang sana bagi mungkin nama kan lagi saya dah saya jadi biasa ni lori itu yang jauh saya dah main apa nama corporate tu view Thauram aduga mari leilana KSA gi President Seram Hemjitna yauksangi mingda naha oiriba miyoi kana mayai kaba chinjak chaba amasung mitokki chatnabi matau tambagi hainabi kaya asidagi kalhaunaba KSA na asigumba thauram asi pangthokpani chahi taramari chubna KSA na sinduna Kanglai Mega Sports Festival mai pakna pangthoktuna lakli fongdoki Mitau tambagi haleng malai traba koi gi khali bana ha singna yauksangi kumhai gi marumda sahi devani sa sinaduna koi gi thoning dum pram yam tholokpa yauksangi marumda khali bana ha sing nipi masa sing osina nami de thoktuna koi gi miyam da ni bagi hainabi koi gi sanabi mo akhlakpa amadi masigi marumda tawriba thoning dum pram ke ama thokiba asigu bakaya sigi sanabi sibu koina nathira ga sadakanda koi gi sena tlon tip ti leptana sathajalakpa Kanglai Mega Sports Festival andak sahi gi su maski thaknai digi pangthok sarkanda maski thaktareta losin jargani Quality Education haibasi lairik tambagi mawong adu khaktanate examination asisu quality education purakpagi achauba maram amani haina Journal Education Officer Bisnupur Atom Gunamanina Pm-Istv News staff fongdoragli wafamasi February tang kunhumdoi da haugadoriba bosem naloba class 10 exam da saruk yagadoriba Bisnupur district ki apun mamahiroi listing ahunga chamapan ga subna humfuni panda yaifa paujel pibaga loinana thagadoriba exam asida pamdaba thoktok amata thokhandana nungaina exam thanabasu appeal Mini Secretariat Complex ki A Block ta leiba ZEO gi officer Pm-Istv ga akhanan unaba aduda ZEO Atom Gunamani na makhatana Bisnupur district ki oina apunba center tara manga da IDP mahiroi chamaga nifu manga yauna puna mahiroi listing ahunga chamapan ga subna humfunipan exam asida sarukya gani exam thaba matamda mahiroi singna nataba pambai sizinadana isana khangja bahizaba adu tamak ibiu loinana mama mapa guardian singna su pangthok kadoriba exam asi yamna ingna chikna pangthokpada mateng pangbiu haiduna quality education purakpa haibasi mahiroi singna thagadoriba exam adunasu achaubu khudam ama oigadoribani afaba khunai ama oina ba honabada afaba mahiroi puthokpa haibasi aikoi khudimagi apamani maramaduna exam thabada pukning changna pakhatpa amadi akiba yautana isana khangjaba haijaba khudimak piriba matam aduda mapung fana ibiduna Bisnupur district ki mahiroi khudimak mai paktuna tungi punsida mai pakpa mahiroi amamam oibiu hainasu ZEO Atom Gunamanina appeal tawrakli Bangangsing, mama passing amati society as a whole punamakta aina appeal tawjinba wakhomdi haiba exam ase yamna angangsing gi career da yamna maruiba exam amani adana phajana pungphana pangthokpada aikoi kudimak ki daita lei adaga mama passing asu ingna tapna legumba makhal amatagi unwanted environment amata create tawdabida gyan tana lebinaba aina appeal tawjage exam si thariba angangsing su yamna wakan leitana kangudang irakanda yamna kamoy environment amada pekha thaba oibiu
अफबा मपांगल कनबा लमदम अमा ओइनबा होटनबदा मियामगी हक मतपा अमदि खुनागी येकनबा ओइबा बीजेपी बु मरु फंगना मुथतपा तंगाई फदे चाउकटपा इंडिया अमदि मणिपुर ओइनबा कांग्रेस बु मपांगल कलहनबा मतम ओइरे हाइना एमपीसीसी के स्टेट लीगल डिपार्टमेंट की कन्वेनर एडवोकेट लाइटोंजम ब्रोजेना हाइख्रे वाफमसी तरु तरुबा अफबा खुनाई अमा ओइनबगी पांदमदा ngasiदगी हौदुना ओइनाम एससी के मनुंगदा लैरिबा मफम सिनबा थुंगना चथागदबा सोशल क्लीनलीनेस ड्राइव हौदोकपकी थौरमदा हाइखिबनी विजन ओइनाम एससी न सिंदुना ओइनाम कैथेलदगी हौदोकिबा क्लीनलीनेस ड्राइव अदुदा ओइनाम एससी की मनुंगदगी लाकपा मियो क्यासु सरुग्याखिबगा लोइनना स्टेट लीगल डिपार्टमेंट एमपीसीसी की कन्वेनर लाइटोंजम ब्रोजेना मखाताना अफबा खुनाई अमा ओहेनबा हाइबसी लुना नाना लैबा तंगाई फदे अफबा खुनाई अमा ओहेनबा होटनबदा अखोइबु ngakpi senbigतबा मिहुतसिंग अदुबसु अफबा मिहुत खनबा तंगाई फदे ngasi lamdam asida chahi kaya laifam chafam khangdana awaba tangkak amata leheliba asi बीजेपी की लेंगाक असिना थोखनबनी हाइरदुना इंडिया अमदी मणिपुर दगी बीजेपी मरु फंगना मुथतलबा मतमदता चाउखटपा इंडिया अमदी अवारा पालेतबा मणिपुर अमा सोइदना ओइबा ngamgani हाइना मखा ताखि Dirty trees from the bazaar area within the jurisdiction of the Onam Assembly constituency to clean the dirty trees from the whole bazaar area to keep good and clean. And not only cleaning the dirty trees from the bazaar area, we are giving here one message to the entire people of Manipur that to clean the hearts of the people of the state for selection a Jonan Congress candidate in the upcoming general election which is to be held on next year to save your future, to save our indigenous people and to save our motherland, and also as well as to avoid from the evil BJP government. This program is organized by one Onam SC, which is a voluntary organization. Food Safety Administration Imphal Eastna India Pumbada Pangthokliba Eat Right Initiative ki makhada district asigi food business operator FBO singda hygienic rating audit chathakre Manipur gi oina February tang 18 dagi 19 fawba chathagadoriba audit asida Imphal East ki oina tang 19 amadi 19 da chathagani tongan ba Imphal East ki FBO singda chathakiba ngasigi hygienic rating audit aduda designated officer Imphal East Laishram Subhadra, Imphal Safety Officer N. Sham, Loitongbam Suniti Bala Amadi, Staff Singsu Serugyaduna, Fasaina Impanel Toba, IQCS ki Mihut Singh Classic Grande Chingmerong, Deepak Hotel Mantripukri, Buns and Bread Amadi, Tongan by Restaurant Amadi Hotel Singda Audit Chetaki. Audit Asigi Matang the Food Safety Officer Imphal is N. Shamna ISTB the Fungdorapada, Hygiene Rating Asida, Jinjak Singh Asi Kadai Degi Laurai, Kadai the Store Toduna Thami, Karamna Same Sai, Consumer Singh the Karamna Pize, Hotel Restaurant Singh the Tin Kang the Sandok Payaba Lainana, Hakjang the Sokan Bayaba Labra, Hyper Singing Sinki. Hygiene Audit Asida Thingnarakpa Award Pasingi Matangda, N. Shamna Makhatana, Kitchen ga Storage Room ga Punsinba, Hand Washing Point Laitaba, Dress Code Nghaktaba, Drainage System Ningthina Laitaba, Mafam Yauramki, Hairiba Award Pasing Asi Tabak the Ontoknaba, Food Safety Officer Singna, Makoida Numitarani ki Matam Pirami, Karigumba Masiki Matungda, Inspection Chetpada, Semlam Drabade, Lokat Fam Thokpa Tabak Sing, Lokat Kani, Makatana School Amadi Lai Kurum Fam Singda Audit Tongnapa Miding Tamli Haina, Fongdoraki. Maruina hygiene rating sida ekhoina post sikram haina hygiene no mongda hygienic condition da in all abuse leiba mayam sida ekhoina certified phangba mafam dagi post lawer pra sana thangna base sima check taujai mathang da kram haina store tawi food safety ki system da as per phasai gi norms da post thambibra si check taujai food preparation haibadi ekhoina sem sabire besana bagi makal gi item sida kram haina sem sai loinana customer sing da kram haina food si sap tawi hygienic oy mong tawra haibasi ekhoina ngasi audit sida yengjinjari khwaidagi maroi ba amana hygienic condition thokpa yaba condition si leitaba haibadi ekhoina maroi pest control si yam phajana section bibra routinely makhoi pest control si yengaga thabak ki chathabibra food preparation area sida chang naina tin kang si leitana customer singi welfare da phajana food safety gi niyom singa ibrahim singa sigi aikoi audit asina to changsinjari place of worship like koi govindaji temple gumba aikoi impal si masi mathang da aikoi gi next item oina aikoi gi program da thamjinjari
Malemgi leibak chamaga kuntra nipana saruk yaduna pangthokiba India AI Impact Summit English ni kuntaruk pangthok famda Indian Youth Congress ki moja furit litpa thomi singna Prime Minister Narendra Modi ki fajadaba mami yekpa furit paiduna India US trade deal ki mayokta protest chathakiba dubu Shiva Sena Manipur Pradesh na kana yaning daba phongdoragli Babu Parada leiba Shiva Sena gi office da pangthokpa paugi mifamda party asigi president Dr M Tombina thogdok aduda chenaba Congress ki thomi singi mathakta logodabani haike Manipur da chahi asigi April thada census tawgadoriba sigi mamangda mitop singh hana khandokadabani karigumba mitop singh khandoktuna census ki thabak chatharabadi maduna lamdam asida mahewlang pok thokhanaba maram oigani haike mahagna makhatana chief minister Y Kem Chana luchingba anobalenga asi Shiva Sena Manipur Pradesh na su sawgatpaga loinana deputy chief minister asina su ching amasung tam animakta IDB sing masa masa ki mayumda hanjil hanaba thabak sembiu haike Myanmar dagi lona yadaba mongda lalon itik tawduna popi thaduna lamdam asigi miyamda landara clip asi census ki mamangda khandokadabani Manipur da leminari ba kanglo furup taruk asina punsilaga tangdu leitaba lamdam ohena ba hona minasi haike yam ikai greba garagi thabukto akoi ikai phaweba world ki platform tu da akoi phagera pharo honorable prime minister akoi idi mai pani ma prime minister india ki prime minister ne muina ijat yoli budu india prime minister ne ba jawlani ru ke dorme mahatma gandhi ne ke dorme ai koi khange ba mamang da leba congress ki tinggung kangung ki sarkar masi thupchala se ba ngarang ki Honorable Prime Minister bu ijat logi ba Congress ki youth ki Congress ki kamu singdo moi ki bathakti action dong no gidamta Shiv Sena demand tawjari aduga akoi ki population census se akoi ki February ki 2027 da thigane hari che masi please masi mayong lang bok thok tringai misi mina yaw tringai da akoi illegal migrants je detect tawbiyo deport tawbiyo seng seng na tawbiyo ba Assam gi di Union Home Minister Amit Shah laga one by one adu detect torga kana gumba amata lemna thadana akoi ki illegal immigrants khandokane hariba Manipur da su tawbiyo ba tawdana census tawdi suya yaroi ba dudi hojik government ama no om lai se Shiv Sena na akoi angam bathak ta akoi cooperation pi gane ba Chahi khudingi class 3, 5 amadi 8 ki mahiroi singi scholarship pi naba pangthoktuna lakba state competitive scholarship exam ching amadi tamgi district tara taruk amadi zone ama yauna center tara tare tapuna mahiroi listing taret hinbana saruk yaduna pangthokre state competitive scholarship exam aduga mari lena directorate of education is Bigyan Mandir gi officer oina muhindrona scholarship asida hana class 5 amadi 8 ki mahiroi khakta gi oina tawramba adu kumja English ni kun mari dagi class 3 hapchinduna ngasi fawba exam asi pangthogli loinana SCE exam asida class 3 5 amadi 8 appear tawraba mahiroi singna scholarship exam asida exam thaba yagani ningthina verification tawraba matung mahiroi adugi Aadhaar card adu National Scholarship Portal da link tawduna mahiroi adugi bank account number haplaba matungda thagi fangadaba senfam sing adu makoi gi bank account sing da changlakani loinana scholarship fanglaba mahiroi aduna karigumba mahagna scholarship fangliba school adutagi atopa school amada hongba tarabadi mari leinaba departmental report ama tawdaba tarabadi scholarship ki senfam adu fangloi loinana NSP gi portal da chankraba mahiroi singchu chahi khudingi renew tawba changi amadi scholarship fangliba mahiroi singna chahi khudingi makoi gi renew tawnaba matam makoina piramliba mobile number atuda information laglabasu renew tawdana leithokpada natana renew matam helaba matamda renew tawnaba hairakpa yariba makai tawbigunu hainasu appeal tawki state competitive scholarship exams class 3 5 and 8 highway exams khoi sei kudingi adum pangthoksana laksabani piriba khoi sei kudingi exams class 3 na 2 years pibani class 5 na 3 years pibani aru class 8 na 2 years pibani class 3 pass to bokambuna highway exam se apply to wi ai aduga man hek karimo one selection tawdari ma se 2 years phangani 4 5 se phangani class 5 hek pass to boga highway exam se apply to wi are aduga 5 ne pi 3 years pibo 3 years continuous pibo the 8 pass to busina ke pi 2 years pi gane 2 years na karam kama 19 pi gane once amu NSP de sangra angang se next year to continue same year da khoida renew to godom ne ada ina Manipur parja hining is renewal to we post masa gi mobile ek
एड तौरीबनी मोबाइल दा लाइबनी असिगी खुदोंग चाबसे मोय खंगदब कांबु लोरगा था अहुम मरी सहिंग लोरकांदा आइगी आंगांग दुगरी रोल तोहुंद्रे तव लाकगा यावेबा अदुना आइना हाइजनिंगसि वास अमु खनगिबा मागी छात्र सिंजे मसिसि अखोना मागी रिरोल तव मतमदा काउथोपिनो हाइबसि पोल अमा थमजनिंगी Manipur gi aruba laifam singi manungda ama oiriba Bisnupur district ki kainogda leiriba lining thaulam ahingbagi khubam gi akoibada ngasi thaugal luki thomi singna sit sengbaga loinana sajibu nongma panba maitai cherauba numita pangthokadoriba lining thogi thoram pangthoknaba sem sabasu haugrei hauki bachahi kayadagi pangthoktuna lakba thoram gi sarukam oina sajibu nongma panba numit ki thoramda state district amade gram panchayat ki thakta afaba mahiri sing pukning thogatba tongan tongan bahiram kayada mithoi mihelakpa sing yauna sana khona ba nat amadi culture da mikok thonglakpa singbu pukning thogat pegi thoramsu pangthokani haire lining thogi laikol ki akoi baset sengbaga mari lenana lining tholam ahingba thaugal luki president wahengbam homeshorna hauki ba chahi ani ahum asida manipur gi tangdu leita dabana maram oiduna lining thogi thoram pangthokpa amadi award kaya piba lep turabasu handak chahi gi oinade march ki tang taraga mapan sajibu nongma panma numit asida de lining thogi haikat leikat tamba amade thoram soidana pangthoklagani numit asida malim gi mafam amata da leiti hainariba lining thaulam ahingbagi mafamda manipur asi nungayefaba hana sunaba leitaba tangdu leitaba manipur ma ohen binaba ikoi puna thongni minase numit asida lamdam asida leiriba mipum khudimag lining thogi haikat lekat tamba asida sarugya minasi haina su paujel pirakle iba sajibugi noma panba sida lain tholam mahingbai haikat lekat tambagi numit thoe haiba numit asi mamangi jahi ani se akoi mapung phan to bungam jakide maramdi manipur gi irang sina maram oirga maram aduna lakadoriba akoi sajibu noma panba maski tang trampan 2026 asida te koi mapung phana pangthong na na koi sem saba losenjarak le maram aduna lebak sida tanggu leta ba porakna ba amasung malemda lam ahingba haiba jaga asi mafam asi khatang kaino dali je oibanina lain tholam ahingbagi asum la ba haikat lekat tamba miyamna apamba ningbada thongyana mayamna thajanariba sum laifalmen asida lakpi hairkanda khoi haikat lekat tamba sida saruk yabiu paugi marak thana tembe break amata longminase मतमगी नुंसित नुंसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ngibe makigano Azab thammo Sige yung say, next time, tinacheksin na laksilaga tamgo ba nine? Dadarang se, juhar habaga amta kitarbo. Asum na, mayam na machalbo ngapshan lugum. Basige yung masibu, asuya nga po kada batagi. Next time, tina ngapseli. Next time, juhar habaga ngapok na nabasim bani. Zaman technology siya na bana, concrete katok na tinaba matamda, kapamil ang mukha na hengal adli. Next TMT, strength is in the quick. Honglagli ba punsigi lambi sida, aray ba tsaba yaba makai sasinari. aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matong taram nokchari pau makhatana pizare Manipur gi Mission Green and Clean campaign gi manung chananga sisu Hairok Part 3 da leiriba apun bagi thongna village level federation amade Eco Network Manipur puna kusam naduna Hairok Part 3 GP gi area da turel ising iyai da tasinuna leiriba plastic na chingba amona kai fatraba polam sing khundok sengdokre ngazigi turel sengba ka mari lenana BLF asigi SISD kader Ilangbam Sangitana Hairok Wangjing River asi ngasi apun bagi thongna BLF amade Eco Network Manipur kusam naraga sengjabani maramdi turel khongnong asi asuki matik motpana maram oiraga aikoina thakna chanariba ising asida mahik matai mayam ama yauksilaglaga laina mayam ama poglaknaba maram oirakpa aduna maram oiraga aikoina ngasi turel asi sengdokpani miyamnasu wakhal tabiduna turel da fataba sizinaba loiraba polam singlang thokpagi hainabi asi thadokpiyu haiki si toreng gong se suki matik mot pana mara moiraga ikoi na thangna sana riba ising sida mahik matang mayam yausalaga ikoi je leina poklakna bagi maram oibaduna maram moiraga ngasi ikoi na sigumba toreng gong singdokpagi thoramje pangthok jabani matungda su ikoi na sigumba thoramje maira paibi club singga khusamnaraga makha tana su amuka su pangthok jagigani aduga miyam parja mayam na su gyan tabiduna torenda phata audi hundokpagi hainabi simtang thadok
Makhatana Eco Network ki President Sinthangamba Laishramna ngasi apunba thaunagi BLF ka turel sengpaki chethajari pathabagasi mamangdasu atopa lekai singda sengkhiba leitri Makhatana miyam ga khussamnaraga turel asi kandaba yadabagi phibam amani khalakanda turel asi sengkhigani lekai da hairokta leibiriba club singna door to door collection chatlaga amorakai sing lokhatpagi thabak chethari kanagumba door to door collection yaudaba miyoi kharana turelda amorakai haithaba tawbiganu maramdi turelgi sing asi aikoina chaba thakpada sizinare hairok khakta natana tentha faubada leiriba eco part kharung pat tariba turel asigi marilda khunda minari ba ikoi khudimak turel asi kanbada mathau tai haiki ki tongan ton bele kai singda leiriba maya pi club amadi celeb group leibiriba miyamga koi torenji kandaba yadaba torenji singdaba yadaba dum film mamani khalakani koi thobok tawjagi gani lekai gi leiriba club singna su jumthong khudinga door to door collection chalakanda amorakai sing lokhatpagi thobok chathari kana uma singna door to door collection yaw to bitilno kharana torenda amorakai haidabadu madu tobiganu Maira paibi haibasi lekai adugi akoibada kari fataba thokani amadi kamai ngak thokani haibegi achoba thongtang lawraga miyamgi damak kathoklaga honariba achoba loop amani haina Manipur Legislative Assembly Speaker Thokchom Satebratana haikre Moirangkhong Bokol Makong Loklau Bungda Nauna Saba Loiraba Maira Paibi Sang Sangabaga Mari Lenana Wafamasi Fongdokibani Bokol Makong Maira Paibi Luching Bising Amadi Lekai Ahal Sing Serugyadana Thoram Aduda Speaker Thokchom Satebratana Makataraduna Lamdam Asiga Achoba Thokdok Wathok Sing Tengnanaba Mang Tharaga Chaliba Sing Ase Ima Maira Paibi Ngagtani Masida Natana Maira Paibi Ima Sing na Lamdam Asigi Yaifana Patorok Pathabak Thoram Singda Maira Sang Saba Haibasi Tawdaba Yadraba Amani Loinana Leibak Bahibasi Maira Paibi Singi Achopa Thoktang Amasu Oiribane Laikai Asiki Pibam Soklaba Lambi Sing Atuba Matamda Semgat Pahauragani Haike aduna leibak lakpagi achobu daita ama maya paibi mai bil sing lawra lei tungda su lawra lei gini any makhan am issue lakwa matamda makhan kaya gi education lakwa matamda mang tharaga satli dudi imai bil ngakane ba adu mayam na tungli na jone ba mang tharaga khoi mayam yai phano singdi jubili ba adu ma sangsan dugi sanglen ma chama sabada akhoi harau na sanni haje batale Maramdi lebang ngako de yaw kambu dugi akhon seba tawje bane na lojalaga atopa mana akhoi yamna nuai tawje sigi lambi sigi koila thaba company mana waw do di issue pai hoba ma su ngam da lei ado masi tangai phadana chatpa yana wa ukhun thotana ba masigi lambi si akhoi ngasi noni na semto si ena kana jeli aduga atopa mana si mangi ya da sada yung chunga nima sanungba hanjing ya pamba ya lagi wani madusu sabo no thongna ba hona mina si nei thamjige Manipur Youth League English ni kuntaruk tagi kunipan fawbagi thaupu gotaba mioi tara tare na saba Executive Council khanbagal loinana wasak lobagi thoram Manipur Press Club ta pangthokre ngasigi wasak lobagi thoram aduda Mayolgi Chief Advisor Longjam Ratan amadi Retired Professor W Nabakumar su serugyakhi tongan ba CSO kaya gi thaupu ba kaya yaungna pangthoki ba thoram aduda Professor W Nabakumar na lup asigi naungna khalaba Executive Council gi mioi tara tare ladu wasak lawki wasak ba aduda President oina Koizam Suresh VP Laishram James General Secretary oina Tongbram Naradaya amade Assistant General Secretary Thogdam Priyanka Yauri nauna President Khalaba Koizam Suresh na Mayol na lamdam se da thogliba thoktok wa thokta lawduna lakpa thogdang makhatana Manipur miyam ga pullaga lawkhigani haibaga loinana lakadoriba election singda sel changdana miyam gi mihut khannaba miyam da wakhal tahanba amade election kanaba hanabada aranba pambai toktuna asengba Bak ningba luching bakhansi haiba wafam sing thamke Haukiba January ge tara turta Manipuri maiwana ge lakadori ba 2027 asigi mamoina na General Assembly pangtok dari asigi campaign asi Manipuri University auditorium hall da tukjan gre makhata ba sidi jahi manchumna huji pangtok jana ba sem sam Manipuri na afaba mikhal tawsi afaba mi khansi haibani afaba
politics ama sengbat na bagida makta corruption na thalaba akhoi election gi kanglon system masi thongtok ta yadre haiduna akhoi na mayona chachaliba thangni akhoi afaba mina bolepam mamakta ba fataba mina sinjau paiba thikadar wala fatwa misina bolepam ba haitare tasena haragadi matam amada lairi haiba mi natra school college oja singna akhoi bol lemna rami adagi hojik aduna sapai drabani na hojiki madu lepam ngamre Numidini Chathagadaba All India National Senior Citizen Conference ama Bhubaneswarda Odisha gi MP Sambit Patrana chief guest oiduna ngasidegi hawdokre Senior Citizen Singh tegi oiba conference asida Manipur gi oina All Manipur Senior Citizen Confederation gi General Secretary S Sarat Kumar Sarmana luchingduna member mangana serugyari ngasidegi hawdokiba All India National Senior Citizens Conference asida leibaga sigi ahal oiraba singna thengnari ba khudong chadaba kayagi matangda kupna khanani Sawombong High School 1993 metric based Mahiri Kanglubna Handak Ukrul District ki Litan da Thokiba Thogdokta Lanjen Naduna Awaba Taraba Kunja Singda Nongmada Tangai Fadana Changba Chana Thaknaba Polam Sing Mateng Pangkre Sawombong High School 1993 metric based Mahiri Singna Angam Basel Amati Polam Sing Kailaduna Lanjen Narakpada Awana Taraba Kunja Singda Mio Begi Minungsi Yengduna Mateng Pangbani Tengbang Polap Kutsin Nabagi Thoram Aduda Thawai Kungi Ningtau Wongnayung Ngalung Amasung Thawai Kungi Secretary M Muinau Loinana Tangkhul gi masak naiba luchingba kaya su serugya ki Thawai Kungi Ningthogi Maikaidigi Awana Taraba Matamda Mateng Pangba Lakpagi Tamak Togbimal Khangba Utpaga Loinana Thagatpa Fongdorakhi Gyan Ratna Sahitya Academy Manipur State na senduna tha asigi kunhumdoidagi numinini chubna Gyan Ratna Sahitya Academy National Conference and Cultural Evening second edition pangthoklagani mapung oiba hagdokpagi thoram tha asigi kunhumdoida GSA National President Hemchandra Burman Suparnat Roy General Secretary Rajya Sapadak West Bengal, Dr. Jharna Banik Jyotish Sastri Tripura, Dr. Divarnard Educationalist Guatina, Special Guest Wina Seruk Yaduna, Tongan ba Thoram Single Loinana, Cultural Program Sing Yauna Pangtokani, Nini Chanbatha Siki Kunmarida, Moirangi Loktak Leta, Kolkata, Delhi, Tripura Amadi, Guwahati ki Aibi Single Loinana, Masana Ijaba Sairing Sing Pathokani. Gyanratna Sahitya Academy Manipur State na Sindana Manipur ahan boy na habatai Gyanratna Sahitya Academy National Conference and Cultural Evening second edition na se kone yam wana bona jadana tha sigi tang kungo humdoi amadi kunmarida numilini chupna pangthok sagani Manipur da lebiriba art and culture gi lamda thodo endona miyam na sakhang biraba artist sing na masida cultural gi program su haiba conference sigi main event tang kungo humdoi da Imphal gi Loktak Hall da madu utkani masida nuksijaraba ilai char sing art and culture bu nuksibiba amadi Gyanratna Sahitya Academy bu puning thogat piriba ilai char khudingmangna saru yabiu Tha asigi tang tara taruktagi kun fauba Don Bosco University Assamna yumbu oiduna pangthokiba Association of Indian University ki Kuntra Mapan Suba Inter-University North-East Youth Festival Ingresini Kunmanga Amati Kuntarukta Manipur University of Culture MUCna Mari Suba Position Fanglakre Festival Asida MUCna Fine Arts, Posture Making, Rangoli, Cartooning, Collage First Position, Clay Modeling, Sport Painting, Music, Western Group Song, Classical Instrument, Percussion, Solo Nachingbada Second Position Fanglakpaga Loinana Atopa Event Kayadasu Manamatum Laurakpadagi Chennai da Pangthokatoriba National Youth Festival da Event tara da serugyabagi khudong chaba fanglagani hairi panba yabadi Englishingani kunithoi amadi kunhumdoi da pangthokiba festival asigi edition da Manipur University of Culture na India pumbagi oina overall champion loba ngamlakiba laikre hairi Laikhidraba Hajari Mayum Ongbi Amurai Amasung Radha Kunda Basi Gunamanjuri Dasi Aniki Laikhidabagi Chahi Nifunithoi Surakpagi Chahigi Numit Thauramga Mari Lenana Srimad Bhagavat ki Ahum Suba Khutnam gi Lairik Fongbagi Thauram Uripok Bachaspati Laikaida Hajari Mayum Mandan Mohan Sarmagi Imung Manungna Sinduna Lairik Fongbagi Thauram Pangthokre Thauram aduda Samurai Latpam Thambal Sarma Irengbam Thambal Amasung IZ
Ramanuja Dasna Maroiba President Member Singona Serugya Kibagaloinana, Mue Kayasu Serugyaki. Tauram Maduga Mari Lena, Serugyaki Mue Amana, Nasi Fongliba Lyric Macha Asina, Mue Bada Kari Kari Kana Bapigani, Lyric Asi Karamna Fong Mono Haibiki Matanga, Wafam Kaya Fongdo Kibagaloinana, Lyric Asibu Fong Nabahona Bada, Ajoba Togdang Lokiba, All Manipur Dharma Rakshak Samiti Busu Tagatpa Fongdoki. Mama Garabadi Miona Poisi Carigino, Adu Karam Tonga, Singato Kari, Sinjak, Kanabu Ningadorivano, Amasu Mioli Pupusi, Madi Lena, Ayamoki Mapota, Natraga, Bahaman Kisacharana, Pandavan Pangavada, Adam Sakadaki, Jiva Singa Simasu, Atmavu, Masak Hangaba, Amasu, Brahmavu Masak Hangaba. Miyogi Bodomo, the Awablet, Apam Yobulet, Adu Karambat Karamataru, Karamba, Bhakti Toroka, Karambadiana, Labi, Salaga, Miyogi, Pupi, Maria, and Kataki, Haladu, Madu, Sio Bhavati Harivan, Ahum Humataru, Harodi, Siri, Varoti. Hayengdagi Hagudoriba Bosem Naloba Class 10 exam the Serugyagadoriba Kaino Thongkha Youth Club KYC na Koliba Mafam Sing the Ladiba Mahiro Singda KYC ki Maikedi Angamba Kudol Piduna Bugning Thogat Pagaloina Pam the Batok Toktanaba exam Mai Pagna Pangtok Naba Mahiro Sing the Paujil Piragli KYC Kaino ki President Luchinduna Mahiro Sing Mayumayum the Chatuna Angamba Kudol Pot Pipa ki Thoram Atuda Club ki member Soraisam Somarendrona Pangtokadoriba exam Asina Mahiro Sing Tungi Punsi Lepada Natana Afaba Mahiro Amam Oinabiki Ahoba Kongtang Amasuni. Lakadaba Chahidiki KYC na Sinduna, Class 10 Amadi 12 ki Mahiro Singi Yengduna, Tha Ahumki coaching Pinabasu Honaragani, Maramaduna, Tungda Lakadaba exam Kudimak Mai Pagna Pam the Batogok Amata Toktana, Afaba Mahiro Amam Oiduna, Afaba Kunai Amasemada, Mahiro Singi Achoba Togdangle Hibadu, Mayek Sing na Kanganba Tangai Fade, Loinana, Mahiro Sing Asina exam Tabada Asoyangam Yaudanaba, Akangba Adutamak Iduna, Nataba Pambay Sizina Biganu Hibasu Paujil Piki. YC Kainona, Laita Laraba Sing Amadi, Achauba, Maming Chatpe School Singa, Tambangam Zahodraba, Satra Satri Singa, Kudol Pot Pibagi, Toram Makasa Tarakoina, Mamang the Suikoi, National Gitagata, Sanabacha Panga Amasu, Okoy Areba Kara Putotona, Pijaki, a sing a simaksu, Class 10 Amadi 12 ki, Satra Satri Singsi, Tha Ahumdi, free course, Akoi coaching pin and Nava Sinjabani, Adu Hantaki Tamsin and Hodra, building Matik Sana later Badagi, Aduna Maramoidana, Antaki Simadi, Equina Angamba, Angang Singsida, Makoy Wakalundo, Handadana ba, Equina Pizza River, Colomsina, Makoibu, First Division the Gitadana, Pastor Navagidamakta Haidana, KYC Saitagi, Angamba Karatang, Angang Singsida, Puming Tawat Poina Pizza. Chandal District ki Charongching Baptist Church Linkhat Kibagi Jehi Humfu Surakpa Diamond Jubilee Celebration Pangthokre Pilgrims of Hope Haiba theme the Pangthoki Batharam Atuda Reverend Dr. S.R. Onesima Pastor I.C. Romes Amadi Atai Mastak Naiba Muekya Su Serugyaki Taurongi Serukam Oina Souvenir Fong Bagaloinana Taibang Sima Mapuna Mueba Kunai Gidamak Pirakpa Afaba Paukta Kaya Kananena Ki Loshilakpada Maroiba Pau Mukana Pizare Chief Minister Yumnam Khemchana Lei Khidraba MLA Bungjagin Baltegi Mafamda Ikai Kumnaba Utkre State na Numit Humni Awaba Fongdokani Haina Lauthokre Amadi Chief Minister na Delhi dagi hek halakpaga Ministry Chauthorak lagani Ministry Chauthorak labadi Chaukat Thorangda hena mai onsin bangam lagani haina Wangkai SC MLA Thangzam Arun Kumar na Fongdokre Hauzik Fabugan Asti Bina Sandok Chaba Manipuri Pau Matang Seloizare Miring Tabiri Bupum Namapu Amukana Kurumjare